Story Collection with me and Tabi Kwai Punam Taram Oxeri. Manipur Nunti former Pauks, yes, in the Kangas of Amaru Pau Kramiam, the Paukam Zeri, Ahanmada, Headlines Pizzeri. Cookie NP Manipur sat down a highway the Pali Garis in Nagana Ipanya Holopangamdre. Maudi Sanapati Power the Pandulerek Winger of Dimapur the Amuhanduna Salagani. Cookie NP Manipur to then sat down Amukasupuni Funifan Sangdokre. Naga taru thadok ta badigi UNC na khutak tagi economic blockade hokre Furup sing sangna ba yadenge da SIR pangthok ko dori section hokdra badi yena wi voter lokthok ki ba yai Dr. Loken Nore district ki nongmai area da nupi sing khongjang naga misam taruk tek ta kaidan thadu u Ifan saikun nambi sembi thabak siam ni yengsin kre pangai amasung khutra pangi khunja sing da thaja ba piramne Phatok phajin tawriba miyoi sing tek ta kaidan thadu u luk manga amung pauk santona pijari Cookie NP Manipur ki shutdown na highway the Pali Gari Singlangana in Panya Holpangamdre, Maudi Sanapati Power the Pandulerek Winger of Dimapur the Amuhandan Salagani. Taski Taram the After Colen Amazon Conjim Kun Aniki Mark the Embus of Dona Thadok, Sas Leader Yauna, Missam Ahom Hatkiba Amazon Maribuna Swan Kibo Toku Yaning the Pondotona. Cookie NP Manipur Kimna, Manipur highways and Satar Kiba to 10 shutdown Ki Kongjang Tengang Anek Pung, Nifunifangi when a Sangtolak Badagi. Impan yok silapang amna maok dagi na sanapati phawi makta pandur lerekpa passenger puba gari sing manung da winger ohom di Dimapur rom da amu hanna salagani hairi tuten shutdown asina marum oiduna NAS ani impan Dimapur namida impan yok silapang amna na pandur lerekliba truck passenger gari sing khongul nirubada impan north ewasida head office oiriba on Manipur interstate bus and allied transport association secretary Saudi mayum rajenda hanglubada mahana hai Tutel shutdown asina maram oiduna impan yok silapang amna highway asida pandra lerekliba truck passenger gari sing apun mama sing sani gi mathakta oigani gari sing asigi manungda mahaki association asigi oina bus kun yauri bus sing asigi manungda tra marina maudagi na sanapati phawi makta palli aduga impan da passenger purga lakada bus anina silong da pallaga atai bus khrana Guwahati da pandra leiri association asina konsenba gari sing manungda bus kakta natana winger kharasu yauri Pandul Lerekliba Gari Sing Manung da Association Asigi Oina Yauriba Winger Ahum di Dimapur da Amu Halaga Salagani. Makoina Dimapur Amu Hana Pada Sangadabot Taugi Sen Association Gi Makadigi Makoina Dimapur counter Yaurom Matunda Sangiba Taugi Litar Masing Kangtolaga Piragani Haiki. Wingers Sing Asina Dimapur da Amuk Hana Salagani Haribasi Makoina Purakpa Passenger Sing Dikada Sakrabagi Hanglubada to 10 shutdown Asina Marum Oiduna Impan Tamna Taujalak Pada Yadabadi Kamnaga Pandul Labor Horpada. Passenger sing gari dagi kumthaduna mana thopa satnaba yaukre ayung thingi matamda gari dagi kumthaduna satna kiba sing numidangda amu hanna hanjilakadra nataga hanjiloridra haina khangba ngamdre maram asina passenger sing yaudabagi mathakta impan tamna su sangsilakwa yadrabanina nambida adumak pandra laibagi mahutta Dimapuromda halaga satnaba sem sarakpani hairaki Dimapuromda halagani hariba winger ahum asi ngasi numidang pungma pantak phawada satpa Haukrabra Haiduna Wahang Hangwagi Pakum Dadi Haure, Nataga Haudri Haiba, type keeper Amazon counter Singdiki Kapam Toki Gani, Makoina Dimapur Pavo, Hanba Sangadaba, Sendi Association, Napigani Habi Tazab, the Pirakre Hierarchy. Noina Maudagi Sanapati Pavogi Marakta Paliba Association Asi Bus Taramari Yauna, Bus Kun Longi Diber Amazon, Hendaman Singing Nomai Punstatangai Padana Sada, Taktabaya, the Polam Sing, Laina Buginamak, Association Makati Punishing among the Sampam and Pikre Haiki. Diber Amazon Hendaman Sing Sana Tana Polam Sing when a Hatana Pigadamni Adubu, Satoka Sinya Adabana. Noina Posai Pangba Pang the Big Kudong Sava Mayok Nabana Bassing, Asida Sen when a Pikabani Hari. Namin Masingana Pandul Padi Songi Gari Karadi, the Sami Rom the Power Lapi Yagata Hainasu, Kanabasu Lere, Winger Katanatan Bus Ayama Zutola Passenger Singi Masing Yama, Hunter Hierarchy. Cookie NP Manipur to 10 shutdown Amukasupung Nifunifan Sangtokre. Naga taru thadok ta badagi UNC na khudak tagi economic blockade hokre Tasiki taram der kolen amasung kojim ani gi markta khulai paiba singna thadok sas leader yauna miyoi ahum hat kiba amasung maribuna sohan kibo thadok thokra matung mathangi numit tha siki tara mai da Cookie NP Manipurna Prime Minister the Pisan gibat charter of demand sing thabak ta onthoroktre amasung senapati da phajan ru thamlakni ba Cookie micham sing masing suna thadoroktre haiduna kolen amasung kojim khungi ambush ki matung da sathar kiba tuten shutdown kongjang Pung Nifunifan Sangtol Lakraba Matunda Amukasungasi Ahing Nongai Digi Horoduna Atoba Pung Nifunifan Gi Wena Sangton Kre Cookie NP Manipur Kim Nangasi Tokpa Seron Amada Wapam Sing Asi Pongtopoka Loinana Asuk Luraba Pimam Asida Authority Gi Makai Tumina Leselakpa Amasung Pangtokadaba Tabak Sing Pangtok Tabasi Laibak Tivani Loinana
ꯃꯤꯐꯝ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯐꯤꯕꯝ ꯑꯁꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯡꯑꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯑꯦꯝꯕꯨꯁꯀꯤ ꯊꯧꯗꯣꯛ ꯃꯇꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯂꯣꯟ ꯇꯥꯏꯐꯩ ꯑꯃꯁꯨꯡ ꯁꯄ꯭ꯔꯃꯩꯅꯥ ꯀꯨꯀꯤ ꯈꯨꯟꯗ ꯅꯥꯒꯥ ꯃꯤꯆꯝ ꯀꯨꯟ ꯐꯥꯟꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯈꯔ ꯊꯥꯗꯣꯔꯛꯕꯁꯨ ꯂꯦꯝꯍꯧꯔꯤꯕ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯇ꯭ꯔꯕꯅꯤꯅ ꯈꯨꯗꯛꯇꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ UNCꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯅ ꯉꯁꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥꯗꯣꯔꯛꯀꯗꯕ ꯋꯥꯠꯂꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ UNCꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯇꯝ ꯄꯤꯔꯕ ꯐꯥꯎꯕꯗ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯄꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯁꯅꯔꯤꯁꯤꯡꯅ UNCꯅ ꯄꯤꯈꯤꯕ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯤꯆꯝ ꯇꯔꯨꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯤꯕ ꯇꯨꯇꯦꯟ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯇꯨꯕꯤ ꯃꯥꯎ ꯃꯔꯥꯝ ꯑꯃꯗꯤ ꯇꯤ ꯈꯨꯂꯦꯟꯅꯆꯤꯡꯕ NH 2 ꯄꯔꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯍꯦꯟꯗꯃꯦꯟꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯅꯣꯔꯠ ꯏꯁ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯗꯤ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯌꯨꯅꯤꯌꯟꯅ ꯄꯨꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯇ꯭ꯔꯛꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯟꯗꯃꯦꯟꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯂꯤꯕꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯈꯤ ꯐꯨꯔꯨꯞꯁꯤꯡ ꯆꯪꯅꯕ ꯌꯥꯗ꯭ꯔꯤꯉꯩ SIR ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯁꯤ ꯆꯦꯛꯁꯤꯟꯍꯜꯍꯧꯗ꯭ꯔꯕꯗꯤ ꯌꯦꯅꯧꯕꯒꯤ ꯚꯣꯇꯔ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ ꯗꯥꯛꯇꯔ ꯂꯣꯀꯦꯟ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯟꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯨꯔꯨꯞ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗ꯭ꯔꯤꯉꯩ ꯑꯃꯗꯤ NRC ꯆꯠꯍꯟꯗ꯭ꯔꯤꯉꯩ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯕꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ CSOꯁꯤꯡꯅ ꯂꯥꯎꯔꯤꯉꯩꯗ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ 30 ꯍꯧꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝ ꯃꯅꯨꯡꯗ ꯁ꯭ꯄꯦꯁꯤꯑꯦꯜ INTENSIVE ꯔꯤꯚꯤꯖꯟ SIR ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯆꯦꯛꯁꯤꯟꯍꯧꯗ꯭ꯔꯕꯗꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯅꯧꯕꯒꯤ ꯚꯣꯇꯔ ꯐꯥꯎꯕ ꯂꯧꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯀꯥꯈꯨꯂꯣꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯁꯪꯒꯣꯃꯟ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧ ꯄꯨꯕ ꯑꯃꯗꯤ ꯍꯥꯟꯅ ꯄꯨꯔꯝꯕꯁꯤꯡ ꯌꯥꯎꯅ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯒ꯭ꯔꯦꯇꯤꯆꯨꯗ ꯗꯦ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯗꯥꯛꯇꯔ KS ꯂꯣꯀꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡꯁꯤꯅ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯐꯥꯎꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗ꯭ꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ NRC ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯂꯥꯎꯅꯔꯤꯉꯩ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯕꯛꯇꯤ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ SIR ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯌꯦꯅꯧꯕꯒꯤ ꯚꯣꯇꯔ ꯐꯥꯎꯕ ꯂꯧꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯀꯛꯅꯕ ꯃꯇꯝ SIR ꯄꯥꯡꯊꯣꯛꯄ ꯆꯨꯝꯂꯣꯏ ꯏꯔꯥꯡ ꯊꯣꯛꯇꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯊꯣꯛꯄꯗ ꯐꯥꯎꯕ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯗꯤ ꯄꯦꯟꯅꯗꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤ SIR ꯑꯁꯤꯕꯨ ꯀꯨꯝꯖꯥ 2005ꯒꯤ ꯐꯣꯇꯣ ꯌꯥꯎꯗꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯕꯦꯁ ꯇꯧꯔꯒ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ SIR ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯑꯃꯁꯨꯡ ꯌꯦꯅꯧꯕꯒꯤ ꯚꯣꯇꯔꯁꯤꯡ ꯀꯛꯊꯠꯅꯕ ꯀꯨꯞꯅ ꯈꯟꯅꯅꯕ ꯆꯪꯂꯤ ꯆꯍꯤ 15 ꯁꯨꯔꯕ ꯚꯣꯇꯔꯁꯤꯡꯒꯤ ꯍꯛ ꯃꯥꯡꯍꯟꯗꯅꯕ SIR ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯗꯕꯅꯤ SIR ꯄꯥꯡꯊꯣꯛꯄꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯑꯄꯥꯝꯕ ꯌꯦꯡꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯈꯔ ꯊꯤꯟꯊꯔꯒ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗꯨꯗ ꯁꯪꯒꯣꯜꯕꯟ BCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ NG ꯔꯟꯖꯤꯠ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗꯥꯄꯇꯤ ꯁꯦꯟꯖꯝ ꯋꯥꯔꯗ ꯅꯝꯕꯔ 13ꯒꯤ ꯍꯥꯟꯅꯒꯤ ꯀꯥꯎꯟꯁꯤꯂꯔ ꯀꯅꯥꯟ ꯆꯨꯡꯅꯥ ꯒꯥꯡꯃꯩ ꯑꯃꯁꯨꯡ ꯀꯥꯡꯈꯨꯂꯣꯡꯒꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯃꯀꯨꯂꯤꯄꯣꯛ ꯀꯥꯃꯩꯅ ꯃꯊꯪꯁꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡꯗ ꯆꯥꯟꯅꯕ ꯂꯩꯉꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯃꯥꯏ ꯑꯦꯔꯤꯌꯥꯗ ꯅꯨꯄꯤꯁꯤꯡꯒꯤ ꯈꯣꯡꯖꯪ ꯅꯥꯒꯥ ꯃꯤꯆꯝ 3 ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯎ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯀꯨꯀꯤ ꯈꯨꯟꯗ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯊꯥꯗꯣꯔꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯁꯇꯔ ꯑꯃ ꯑꯃꯁꯨꯡ ꯔꯦꯚꯔꯦꯟ ꯑꯃ ꯌꯥꯎꯅ ꯃꯤꯆꯝ 3 ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯈꯨꯝꯖꯤ ꯅꯨꯈꯥꯝꯕꯤ ꯃꯥꯔꯀꯦꯠ ꯁꯦꯠꯇ ꯅꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯋꯤꯃꯦꯟꯁ ꯈꯨꯝꯖꯤꯟꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯎ ꯃꯤꯆꯝꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨ ꯃꯤꯆꯝ ꯐꯥꯖꯤꯟꯈꯤꯕ ꯊꯧꯑꯣꯡ ꯑꯆꯨꯝꯕ ꯅꯠꯇꯦ
ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯐꯪꯒꯅꯨ ꯃꯤꯆꯝꯁꯤꯡ ꯃꯟꯇꯤꯛꯅꯕꯒꯤ ꯈꯨꯠꯂꯥꯏ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡꯗ ꯆꯠꯊꯕ ꯚꯥꯏꯑꯣꯂꯦꯟꯁ ꯂꯦꯞꯄꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯟ ꯀꯥꯔꯗꯁꯤ ꯄꯥꯏꯈꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯅꯨꯄꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯅꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛꯄꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯖꯅꯤꯌꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥꯏꯕꯣꯟ ꯐꯥꯎꯕꯩꯅꯁꯨ ꯃꯤꯆꯝ ꯇꯔꯨꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯔꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯇꯔꯨꯛꯇ ꯐꯠꯇ ꯅꯨꯡꯗ ꯌꯥꯎꯔꯛꯂꯕꯗꯤ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯃꯁꯤ ꯊꯣꯛꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯏꯉꯥꯅ ꯃꯤꯆꯝ ꯇꯔꯨꯛꯄꯨ ꯐꯪꯅꯕ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯗꯨꯅ ꯃꯤꯆꯝꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯏꯝꯐꯥꯜ ꯁꯥꯏꯀꯨꯟ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯁꯦꯝꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯄꯥꯡꯒꯩ ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯊꯥꯖꯕ ꯄꯤꯔꯝꯂꯦ ꯏꯝꯐꯥꯜꯗꯒꯤ ꯁꯥꯏꯀꯨꯟ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯉꯁꯤ ꯅꯨꯡꯊꯤꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯡꯒꯩ ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯈꯨꯟꯖꯥꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯁꯔꯨꯛ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯕꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯂꯦ ꯏꯝꯐꯥꯜ ꯁꯥꯏꯀꯨꯟ ꯂꯝꯕꯤ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯈꯤꯕ ꯈꯣꯡꯆꯠꯇ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤꯒꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯁꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯥꯆꯟꯗ꯭ꯔꯅ ꯊꯕꯛ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯟꯗꯔꯗ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯝꯈꯤ ꯏꯝꯐꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯄꯥꯡꯒꯩ ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯔꯤꯌꯥꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯗꯨꯅ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯅꯗꯨꯅ ꯄꯥꯡꯒꯩ ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯔꯤꯌꯥꯗ ꯃꯔꯨꯑꯣꯏꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯗꯨꯅ ꯍꯦꯟꯅ ꯐꯒꯠꯍꯟꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯈꯨꯟꯖꯥꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯕ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯁꯥꯏꯀꯨꯟ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯈꯤꯕ ꯃꯥꯔꯆ 14ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯎ ꯂꯨꯞ 5 ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯟꯗꯨꯅ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯨ ꯍꯥꯏꯅ ꯑꯃꯨꯀꯣ ꯀꯣꯍꯥꯔ ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯣꯚꯥ ꯑꯃꯁꯨꯡ ꯑꯦꯝ.ꯑꯦꯁ.ꯑꯦꯐ ꯂꯨꯞ 5ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯤꯌꯥꯔꯃꯦꯟꯁꯤꯡꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯅꯤꯁꯥꯡ ꯁꯤꯠꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯅꯝꯇꯤꯟ ꯇꯤꯟꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯔꯛꯈꯤꯕꯗꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯅꯝ ꯂꯩꯉꯥꯛꯀꯤ ꯃꯆꯠ ꯑꯗꯨ ꯅꯧꯍꯧꯅꯅ ꯁꯝꯊꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯈꯛ ꯁꯥꯒꯠꯄ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤ ꯄꯣꯛꯄꯅꯤ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯏꯔꯝꯗꯝ ꯀꯟꯁꯤ ꯑꯃꯁꯨꯡ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯟꯅ ꯁꯨꯅꯕ ꯃꯤꯄꯥꯟ ꯃꯤꯄꯨꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯄꯥꯝꯗꯦ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯦ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯍꯧ ꯑꯃꯠꯇ ꯁꯥꯒꯠꯂꯣꯏꯗꯕꯅꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ